Mayam Krumzari, Adom the Young Very Pacific channel, Pothaminasi Community, Sanel Sena, Sayul Kudingi no Majin with Kudingi Tamzariba, Sayul Rashifal, Nasisu, Kudul Tamzage, Nasi September Gitang Tarama Pandagina, September Gitang Kunmanga Fobi Oiba, Rashifal, Kudul Tamzage, Nasi Sayul Rashifal, si Kudul Tamzajing Manguina, Mamma Swin Tamjabudini, Tongan the block Yama, Semjan Nabagi the Mak Siam Chazare. Maramaduna Hadakti Mayam Kanbirakwa Bloksing Patamana Nine Adamak Tamjanaba Kudul Tamjaragani Lunana Senela Sibu Makata Nadamak Nuxibiduna being Tabu Habu from the Tamjage Amadi like share subscribe to you Kudul Tamjarage Nasigi Sayul Sigi Rashifalda September Gitang Tarama Pandagina September Gitang Kunmanga Fobugi Oiba Sayul Sigi Rashifal Kudul Tamjage Miying Taminasiko Chayolgi Rashifal Ngasiki Tamjariba Chayolgi Rashifal si September Gitang Tarama Pandagina September Gitang Kunmanga Fawbugini Mahusagumna Dumak Ekoi Tangkak Anini Tona Tamjage Ngasiki Tangkak Sida Tang Tarama Pandagina Tang Kunmathoi Fawbugi Ama Aduga Lemuri Batang Kunithoi Degina Tang Kunmanga Fawbugi Ama Tamjare Harakanda Tongan Ba Mahimasingi Amadi Pakang Desabi Singi Haksangi Nungarodaba Adusingdo Dumak Matang Manau Nana Panjarake Loinana Mes Rashifal Dagi Hosere Haraga Matang Manau Naina Adamak Satajaraga Mausagi Tamjariba Paring Naina Adamak Tamjabagumna Iro Hetlobida Min Rashifal and Locusarake Adudi Yan Hanbadai Mes Rashifal si Adamulocusarage Mes Rashifal si Tang Kunma Nakpigani Tang Tarama Pandagina Tang Kunma Toy Fobugi Manungse Anobanwai Pau Kratagani Aduga Wakalsu Nuagani Subanomba Kanagani Karbar Toba Sakotgani Aduga Mina Khasan Bigani Nuksi Bigani ko Aduga Tang Kunma Toy Degina Tang Kunmanga Fawbagi Manungse Lamda Satpatoina Kaide Marimata Lakani Sana Konabagi Tabak Aduga Lightin gi Tabak Supuning Khasangani Aduga Haksangi Oinadi Toina Kaide Chayol Sigi Oina Mahi Masingi Oinadi Adumak Hamau Sagumna Fagani Aduga Pakang Disabigi Oinadi Haina Singnagani Matang Sidi Bris Rashifal Amolokasage Bris Rashifal si Tang Tarama Pandagina Tang Kunmathoi Fawbugi Manungse Anoba Nungaiba Pau Kratagani Anoba Marupsu Fangani Aduga Suba Nomadi Kanagani Wakalgi Karbar Toba Mayai Oina Kanagani Habidi Wakal Kal Dharaga Masada Karbarama Hudopa Karbar Tobusi Mayai Oina Kanagani Havini Aduga Tang Kunithoi Tang Kunmanga Fawbugi Manungse Pungisei Toba Deba Karmagi Tabak Toromda Mingchet Krapfange Pangu Habile Lamda Satpatoina Kaide Fam Hongdong Hongin Karalegani Aduga Haksangi Oinadi Kaide Mahigi Oinadi Fai Pakang Nesabigi Oinadi Tunagani Hairi Aduga Mithun Rasigi Lokasagi Mithun Rasi se Tang Tarama Pandagina Tang Kunmathoi Fawbugi Manungse Panduna Lerakpu Sel Fangani Nungaiba Pautagani Imung Manung Santi Oigani Karbarda Sel Tongani Aduga Tang Kunithoi Dagina Kunmanga Fawbugi Manungse Lamda Satpatoina Kairoi Pang Daba Habidi Pam Daba Marupsing Unaba Legani Aduga Makoising the Sel Pubi Kigani Yigna Bakrayam Gani Section BU Aduga Sana Konabagi Tabakse Mixed Krapfangani Haksangi Oinadi Kaide Mahigi Oinadi Fazana the Maksali Aduga Pakang Sabigi Oinadi Luhungu Habile Matanga Karkatse Mupakasage Karkat Kioina Tang Tarama Pandagina Tang Kunmathoi Fawbugi Manungse Lamda Satpatoina Kairoi Aduga Imung Manung Semjin Sajinba Krangamgani Nungaiba Marup Unagani Anobu Marupsu Unagani Adugu Wanomba Mai Krapakani Karpar Sokali Tang Kunithoi Dagina Kunmanga Fawbugi Manungsina Tabaki Anobu Nungaiba Pau Kratagani Lekai Tabak Toramda Pukning Krasangani Haksangi Oina Adumak Nungaigani Mahigi Oinadi Toina Kaiba Late Aduga Pakang Nesabigi Oinadi Tunagani Matanga Singhara Sipol Amolokasage Singhara Sipol si Tang Tarama Pandagina Tang Kunmathoi Fawbugi Manungse Anoba Nungaiba Pautagani Fam Hongdo Hongjin Kratogani Wano Mamai Pakani
adu oiba taragadi fam hongani wanoma mai pakani haiba taragadi fam si anhema leramdagi fam kabagi lambi khra kudung chaba leigani haibani aduga marup khra yamgani masing hengatkani marup sing anobo phangani imung manung sengbat sagatpa ngamgani lekai gi thabak thoramda matam mangani tang kun mathoi dagi na tang kun manga fawgi manung se karbar toba sel phangani pungi sei toba moibung khongba mixet phangani mathau da pukning kha sangani aduga haksangi oinadi kaide mahigi oinadi mayai oi pakhang de sabigi oinadi thungnagani aduga mathang lokhachagi kanya Kanya Rashifal gi oina tang tarama pandagi na tang kun mathoi fawbagi manung se lamda khara chatkani anobu marup unagani aduga paw nungai basu tagani fam kagani imung manung simjin sajili aduga sel makhong khara pangani tang kun ni thoi dagi na tang kun manga fawbagi manung se karbar toba kanakani anuga wanomba chakri khara thangani larik fongani aduga laitin gi thabak ta pukning khara sangani haksangi oinadi pukra nuwairoi mahigi oinadi thoina kairoi aduga pakhang sabigi oinadi muknagani mathang sidi tula lokhasage tula Rashifal gi oina sutang tarama pandagi na tangkun mathoi fawbugi manungse wakal ga thabak khara khenaba lakani ningba khara kaigani sel chatkani anobu maru phangani suwanomba karbar toba khara saukharkani aduga tang kuni thoi dagina tang kun manga fawbugi manungse lamtu koiba chatkani mathau khara chingani fam hongdo hongjin khara leigani haksangi oinadi khwang nungairoi aduga mahigi oinadi ningba khara tungde pakhangdi sabigi oinadi muknai mathangda Vrishik Rashi si amuk pakhajage Vrishik Rashifal gi oina tang tarama pandagina tang kun mathoi fawbugi manungse anoba nungaiba paw tagani fam hongani wanoma mai pakani asobuna sanbigani sayen gi karbar da sel mangani tangkuni thoi dagina tangkun manga fawbugi manungda imung manung semjin sajingani mingona leikiba sel fangani tika toba khanagani aduga laitin gi thabakta pukning sangani haksangi oinadi fai aduga pakhang le sabigi oinadi thungnai aduga mahigi hayaudre mahigi oinadi thoina akaiba leite mathangda dhanu amuk lokhasage dhanu Rashifal gi oina leiribasi tang tarama pandagina tang kun mathoi fawbugi manungse nungaiba paw tagani fam hongani aduga wanomba mai pakani mina sanbigani sayen ki karbar da sel khra mangani aduga tang kun ma kuni thoi dagina kun manga fawbugi manungse imung manung semjin sajin bigani mingonda leikiba sel fangani aduga tika toba kanagani laitin gi thabak ta pukning sangani haksangi oinadi kaide aduga mahigi oinadi fai pakhangdi sabigi oinadi thungnagani mathangda lokasage makar Rashifal gi oina tang tarama pandagi na tang kun mathoi fawbugi manungda anoba nungaiba paw tagani fam kagani marup yamgani aduga lamda chatpati thoina kaide lau singu gi thabakta pukning kharsangani loinana thabak su chaukatkani karbar chaukhatli aduga lamda chatpa kaide tang kuni thoi dagina tang kun manga fawbugi manungse sana khonabagi thabakta pungi sei tobugi thabakta amadi lila drama gi thabakta su mingchat fango haibelai aduga hakchangi oinadi thoina kaide mahigi oinadi fai pakhangni sabigi oinadi thungnagani aduga mathang sidi Kumbh Rashifal lokhasage Kumbh Rashifal gi oina tang tarama pandagina tang kun mathoi fawbugi manungse mathau chingani fam hongani aduga anoba marup phangani lamda chatkani karbar toba subanomba kanagani isorgi thabak thoramda pukning sangani tangkuni thoi dagina tangkun manga fawbugi manungda anoba nungaiba paw tagani imung manung wakhal tinagani sengbu sagatkani aduga fam hongani haksangi oinadi thoina kaide mahigi oina su fai pakhangna sabigi oinadi haina singnagani asumna ngasigi thamjariba September gi tang tarama pandagina September gi tang kun manga fawbugi oiba thamjariba Chayolgi Rashifal asigi iro hekloibada Mina Rashifal si mausagumna thamjage Mina Rashifal gi oina tang tarama pandagina tang kun mathoi fawbugi manungse thabak thorom da tang tagani loinana panduna lerakpu sel fangani anoba paw tagani lamtu chatkani anoba marup unagani tangkuni thoi dagina tangkun manga fawbugi manungse karbar toba
sana khonabagi thabakta sel fangani wanomba mai fakani fam hongani haksangi oinadi pambom nungairoi aduga mahigi oinadi ningma thongde pakhang lesabigi oinadi haina singnagani asumna channel asina chayol khuringi nomajing nimit khudingi thamjari ba chayolgi rasifalda ngasi september gi tang 38 dagina tang 15 fawbagi oina thamjari ba chayolgi rasifal si matang aswaida tension jenabagi tanjadu yorok male mathangi nomajing nimit su anoba chayolgi rasifal amamuk puduna laksage aduga atopa mayamna khanbirakba video sing topic sing adumak khudol tamjarage ngasigi mayamna loiba fawba tabiriba amasung miyeng tabiriba sidigi hena nungwaijaba lejadre aduna mayamna sumna loiba fawba tabiba amadi miyeng tabiba loinena tongan ba suggestion kya ama pibirakba comment kya ama pibirakba gidamak namkhaletena thagasaba phongdokchari haiba wafamni thamjaraga ngasigi damgadi loiba fawba miyamna su tabirabanina amuka sona kaina nam yathang nijage haiba wafamni thamjaraga punamakpu kaina nam yathang nijage pinabirase kangai pakna yaifare